State asida census tawdringai NRC hana update tawgadabni haina JFG amasung miyamna taliba demanda lengakna tumina leisinbagi thawong asibu yaningdaba fongdokladuna ngarang numidang Tongan-Tonganba Maphamda Meira rally Chatkhre ngasidagi hawgadawriba census ki self enumeration gi thawrang asi Manipur gi hawzik oiriba fibam asigi yenglaga matam khara yeithokpiu lamdam asidagi mitop sing khandoklaba matung amadi relief camp singda changjafum lawriba IDP sing masa masagi yumda hanjilaba matung census pangthokpiu haina lengakta takna duna laklabasu ngami matagum census pangthokna bohonarakliba si yaningdi haiduna imaibel kayana khutta Meira paiduna khongsat adu chatkhibani khongsat aduda tungi mirolgi khallaga census matam khara yeithokpiu census tawdringai NRC hana update tawgadabani amadi no NRC no census haiba kholaw kya su lawki Che huji kadai de makoi le bam boi doino makoi kadai de maming pan doino makoi I mim da jan de da huji NRC taw ko census taw ko sugya yaroi sugya yaroi he yaroi di yaroi ko yaroi di yaroi